ngasi phongkhiba tungan tungan ba manipuri se phongsingi amasum thokhiba thawdo wathoksingi maruebi i pawsing myamna thamjagi ahanmada yummai tharakpadigi paitegi yumna senchinduna lolubagi dama kuki singna paitegi yumdu su mai thadokhi hakthingnaba pawdam suchampurgi khunjasing ahanba lan horakhiba me ahumgi numidang wairam pung taruk rom tarakpoda amuba marks upa kuki sing suchampur town manungda lerakhiba mitei khulsigi yumsingda petrol bom langsilaga mai thaba horakhi aduga ambulance ta haptuna purakhiba nomoising sejinaduna kapsinba horakhi phibam adudagi thawai khaktang hingaunabagi dam naknana leiba paitegi yum amada sensinduna lokhi adubu kuki sing aduna miteibu halle haiduna paitegi yum adu faw mai thadokhiba adudi yamnamak thamuk haini suchampur Thangra lekai digi haujingna lanjelakuna moirangkhonggi Syamsakhi Girls High School hangni relief camp da leraklibi ningthaujam inauksa leimana phongdorakli mangna hai phibam madudagi mafam aduda kuithana leirabadi thawai manglagani kibadagi masanupa ani masunupi ani galoinana makhoi manga Thangra lerakta leiba Don Bosco School tam senduna hingliki adubu ahanbad school adugi father duna leke haiba yarakhi dedubu yamna kan haijabadagi ahingduma lenki School adu tamna senchilubadasu gate hangbiu yadabadagi checkpol mathakta tingba tingkhang tara lana na bahonabada aso apanyakhi mathang numit ki ayuk pung tarukrom tarakpada DC office ki awang leiba BSF ki post atopa mitei masa kharaga paw phaunaraba matungda senchinduna mafamdu puna mitei lising amarom lerakhi makhoisu mafam adu tana khong senki Aikoina thawa hingnabagi damak sian ba ubra kuki masasingna karem kathaina ba muongna phajadaba wongang sangang sangang lakhi amasum makoina paipa mobile phone video na singuna mukhi BSF ki post adu yoraba matungna numit mapani lakhi post adu lanjelakpa yaman madagi tumpham chafam khangkidi sakchana pukham phawba leitabadagi amanba segi plate taitholaga amasum samtholaga saksarakhi sara henba sigakhi aduga pukham konadabadagi rubber pambi gi apakpa mana heklaga maduda sak hablaga sarakhi sak insang su wayong sabanate phra phra lawa singna thongba sakta sagol hawai angauba mai haislaga sarakibani sel ilibadagi hena henma phiyawdabadagi post adura leiramba kwa kaithildagi mitei masa amana maki leijaba phirol sing pibadana tana angang singi damak dukandagi protein yawa sapot sing leiraga pijaraki maki tawbimal kawbu ngamlaiki Lancha tharakla sukuki singdi makoina phamma dukan sing mausagumna hangkhe dubu thangnabada leiba mitegi yum sing mai thabadadi hena yengkhide thawai hingnabi damak selakpada masa masu singi mobile phone ahum charge taraga thamlamba dusu amuk hana laurubagi tanja phangdabadagi hondoknamkhe imungdagi makhalamatagi polam sing purapa nangkhide lan horakpa numit adu maktada ising supply tawjaba abung kauba mitei masa mana maki garina lambi nakal da leiramba ising bottle singda khajiktang thenglu habagi dam kuki masa sing phubiki maksu mathwai hingnaba senkhe dubu maki gari di mai thatopiki hauju power gari edugi driver sikrabra natragana hinglamki ke tara khangmangam de haki lana do horaktrina gi mamoina na April 13 susampur ahan boina peace rally ni haiba masakhi maduda lambida tire amanma mayam paishilaga mai thaki April 18 dana di Finland mitei kulda pangthok sab lai harawbagi lairoi numiki numidana kuki masasing laklaga laisang adu thugai badana tana salai taret ki hiral phawbo segaram ki lai harawbagi amaiba sing kaiduna sena ki thawong adumakti kuki singi ka henba thawong ni haina mauna pen da phongtoki BSF ki kem da leiraklaba matung BSF kangbu khrana turbung phawbo thinbiraki adugo amuk hana bus tongduna moirang phawbo lakhibani moirang gi relief camp amada su masanu pani lehki Makti masunupi ani duga nagamapal kang zabi leirakta leiba masi yaimagi yumda numit khrani leiraklaba matung June 10 dagi relief camp asida leirakkhibani haiki mari matagi yumda amuk leiba dugu relief camp nasu amuk leirakpada yamna ware lengana sari yumda leibabudi ishagi hanagi yum aduda state security personnel singna ningthi jana ngak sinbiraga ingna singna leiba pami masa masu singi Aadhaar card na sing masu loina mangkhre nauna amuk tanthokadabasu senbi songbi na balaitaba masum khuta sel amata leitabana Aadhaar card sing phawbo paibu phangjadri haina pawdam lakhe makasa tarak poina sanga express tige to pamalruiba pawkhrana AR gi mathak Loukhatpa FIR ani sure police na ain goiba mathak pangthokpadagi thingbagi dama Assam Rifles ki mathak state police na FIR ama lokhathiba numit khrani gi matungda ariba FIR ama hauji tholakuna Assam Rifles ki mathakta asiguma case Loukhatpa ani sure sugunu police station na hokiba June anida thokiba thawdo amaga mari lenana FIR lokhathi
केस पर गारीसिंग सिजनरगा सुगुनु पुलिस स्टेशन की गेट सिंग अमसुम लंबी सिंग थिंगबगीदमा एफआईआर अदु कुंथ्रा खतर असम राइफल्स की मथक लौखटपने हाइरि थाउदोसी कुकी ललौबसिंगना मैतेगी युम क्या मै थादुन मियसा क्या कक्सिंग वाबगाय अमसुम थौबाल सिंग रिलीफ कैम्प सिंगदा लंजेन खिबा सिरौ एरिया दा हिंसा यामना कलिंगे थोखिबने सुगुनु पुलिस स्टेशन की गेट सिंग ममांग असम राइफल्स की मिलिटरी गाड़ी सिंग खामजिलगा थामजिनबरी गाड़ी सिंग अदु लौथोकनबा पुलिस पर्सनल सिंगना एआर की पर्सनल सिंग अकन बवै सिजनदुना ngangnaba video miyam unakrabane matung tarakpada gari sing adu lauthokrabasu video sina makha tarakpada miyam na maru oina maira paibising Assam Rifles pu thajadabagi masa ohenki thaudu osin Assam Rifles ki matak lokatpa ahan ba FIR ki adu ani suba masum ikon konba aduna numit kharani ki mamang lokatki bane police na makhoi gi mathau pangthokpada athingba pibagi dama mapan sub Assam Rifles ki matak FIR register tawkibane tha asugi mangara kwakta ada mapa masa yauna मीतई मिसम अहुम हाटकिबा थाउदोक मरी लेदना पुलिस ना थबक पाइखलकदा लंबिदा असम राइफल्स ना बिष्णुपुर एसपी यावना पुलिस कमांडो सिंह थिंगलगा थामखेनिसु पाउस त मखातानासु फोंदरकली मखासा थरकपो ओइना तो पावमुना तुरबुंगदी पुआरी की मरुइब मफमनि निस्कांत सपम मणिपुर की तुरबुंग असि मोइरांग थौगम सुम खंबमदि थोइबी की मोइरांग कंगली रोलगसु मरी लेनबा पुआरी की मरुइब मफम अमनि हाइना न्यूज 9 की टीवी डिस्कशन अमर कैसामथों असेंबली कंस्टिट्युएंसी की एमएलए निस्कांत सपम फोंदोखरे मणिपुर की हौजिक ओइरिबा फिबम की मतांग खना नैनाबा दुदा हौजिक हौजिक मकी फोंग फोंग सारिबा तुरबुंग बांग्ला द कुकीना असिबाक्सांग सिंग फुंबा पामलिबा लम की मतांग पल्लदुना निस्कांतन हाय हारिबा मफम अदु मणिपुर की पुआरी के सगोनबा मफम ओइबतन तना हौजे हौजिक सेरिकल्चर फार्म अमा लेबा गवर्नमेंट के लमनी योनथोक्रे हाइना क्लेम तौरिबदु क्लियर ओइबा लेत्रि अमसुम सेटल सु तौद्रि हाइबा वाफम थमलदुना हाई कोर्ट नसु मफम अदु हौजिक लैरिबा फिबम द कायदना थमनबा खनख्रबनी हाइबा वाफम सु एमएलए निस्कांत सपम थमखि पनबा याबरि थासी की अहुमदा हंदक इरांग सिदा लैखिदरम कुकीजो कम्युनिटी सिंगी मियोई सिंगी मनुंगदा कुंथ्रागा मंगागी हक्सांग सयेनरिबा मफम मदुरा लैरोल सनगनी हाइना थौरांग तौरकपदा मैतै सिंगना यामना कन यनिंगदुना मफम मदुदा मसिंग यामलबा मियाम थोमजिनरकु मरकता हाई कोर्ट ऑफ मणिपुर मरकि ओइबा रूलिंग अमा पीदुना मखाताबा ऑर्डर अमा ताद्रिबा फावबा मफम मदु हाना लैरकपा फिबमदा थमगदबनि हाइना खंगनखिबने तुरबुंगा थंगनबा कोक्ता कौबा मफम मदा नुमित हुमनी मरीनी की ममांग अगस्त मंगा की अयुक पुंग अहुमलम ताबदा इमुंग अमा तुमदुना लैबा मियोइसिंग कुकी मिसक्रेंट सिंगना हाटख्रे हाबा वाफम थमलदुना मणिपुर हौजिक सथरकलिबि हिंसा की थबक सिंग लेफननबा मरी लैनबा सिंगना थबक लौखलकदबने हाबा वाफम वांगना थमखि खना नैनाबदुदे एमएलए निस्कांतन हाय कंगलुप अनि की मरकता खतनरिबा सित लेबाकी ngमखै वांगबदगी फॉरेनर फाइटर सिंग आवी हाना सोलिसिटर जनरल ऑफ इंडिया ना सुप्रीम कोर्ट ता फोंदोक लेख्रे मसी हक्सिना लौफम थुइ हाना सुमांगना फोंदोखि सरांगनाबा मयाम की मरकता मणिपुर से इना खुनब कल्चर जगोय मसुम थांगता लैबा स्पोर्टिंग पावर हाउस ओइदुना अवांग नुपोक्तगी स्पोर्टमैन की साथ मार्फ मौद्रा मणिपुर की ओइरंगनि हाइबसि मरि लेनबा पुनमुना निंगसिंगदबने हाइबा वापमांगना खना नैनाबदुदा थमखि मैतैसिंग असि मसागी मयेक लैजबा मसुम मलेमदा पोलो खुदोल तमख्रबा ट्राइबनि हाइनसु कैसामथों असेंबली कंस्टिट्युएंसी की एमएलए निसिकान सपमना मखाताना फोंदोखि मकासा थरकपोइना तो पावम बीजेपी न पीएम एआर सिंदोक्रो पुलिस न एफआईआर रजिस्टर तौख्रे मणिपुर हौजिक थोक्लिबि इरांग सिदा असम राइफल्स की पर्सनल सिंग मरक्तगी लौखलकपा थबक बीजेपी मणिपुर यूनियन यनिंगदबा फोंदोक्तुना प्राइम मिनिस्टर नरेंद्र मोदी द सिरोल अमा थादुना असम राइफल्स लौथोलगा अतोबा सेंट्रल फोर्स तंबिना बाइजख्रे अमरोमना एआर की पर्सनल खरगी थवोंगना मरम ओइदुना मणिपुर पुलिस न असम राइफल्स की पर्सनल खरगी मथक्ता एफआईआर अमा रजिस्टर तौख्रे बीजेपी मणिपुर यूनिट की प्रेसिडेंट ए सरदा यावना पार्टी की वाइस प्रेसिडेंट सेक्रेटरी जनरल सिंह अमसुम अतै थाउपुबसिंगना पुनः साइन तौदुना अगस्त 3 प्राइम मिनिस्टर थाखिबा मेमोरेंडम अमदा मणिपुर की इरांगसिदा असम राइफल्स न तौरिबा थबक थोंगसिंगदा पेनबा वाफम मियामना फोंदोकनरकपगा लोइनना एआर की मतता खोंजंग फावबा संगसिलकले हाबा वाफम प्राइम मिनिस्टर थमखि मणिपुर इरांग थोप हौखिबा मे अहुमदगी हौना असम राइफल्स न लमदमसिदा शांति पुरकनबा मिसंग मिखाई नायदबा थबक तौबदा फेल ओइरे हाइना पल्लदुना यामना सेंसिटिव ओइबा फिबमसिदा मिसंग मिखाई नायना थबक तौवी हाइना मियामना असावबा पोकनबगा लोइनना असम राइफल्स की मिसंग मिखाई नायबा थौंगदे हौजिक फावबा सथरी हाइना पल्लदुना हौजिक मुक्नरिबा नकलनिगी मनुंगदा अमदा तोंगसिलगा थबक तौरे हाइना मियामना मोरल सी हाइना मेमोरेंडम अदुना फोंदोकि असम राइफल्स की फजदबा थौंग मसक थोकपा खुदम ओइना हौकिबा अगस्त 4 की अहिंग नोंगाई मतुंग अगस्त 5 की अयु अंगनबदा क्वाक्तादा लेबा मयुमना तुमदुना लेबा मी अहुम कुकी टेररिस्ट हाटखिबगी मखा तरकपदा थोकिबा थौदोक बीजेपी की सिरोलदुदा
Hamlakna panki mi hat pada senabasing leiramgani haina khanba mafamda state force na khulaituna sangsinna bonabada AR gi kangbuna makhoi gi gari sing lambi mayai da phaijinduna thamki haina palladuna siguma thagdo khanda kesina ahan manati haina spongdoki asiguma phiba masida miyam gi interest yengduna manipuri assam rifles lakthoraga atopa paramilitary force thambi haina prime minister gi puning BJP manipur unit na singsin ki baglo ina manipur haujik thokli birang sigi matangda yengsin miduna yanagadaba makhal gi ama atuba matamda purakna bathabak Loukhatpiu haina apel tawki panba yabri kaksing district ki sugunu serong area da akan irang thokiba matamda su AR gi kangbu na makoi case parama sugunu police station gate mamang na phaijinduna tamlaga police ki kangbu thokwanana ba hotna badigi police personnel sing AR gi kangbu ga kan launa ba lekhibani amram kokta da mapan su AR gi kangbu mana manipur police ki thabak ta ayet papiduna tawgada ba thabak tawba ngaman khide haiba waphamda mapan su Assam Rifles ki personnel sing mathata fogak so ikai police na FIR am register tawkre amasum Indian Penal Code ki section 166 186 189 341 353 506 amasum 34 gi makhada mingon sokpa yaba mongda public survey da law in the public survey na public function pangthok pada apan piba public survey da apan piba public survey na suwan gani haina ki hanba lana thing mu pibi gi sairak suwan ba yaba natraga yamna sawan pokona na ba mong na thabak tawbi sairak criminals intimidation ki sairak asina singba moral sing mapan suba AR gi mathata sikhi thagdo thukiba numita fogak sa ikai police station ki officer in charge ki report amada August manga gi ayuk ta kwakta ward number 8 ta koki militant sing mi ahum halam khibagi matang da Loukhatpa FIR ga lainana koki militant sing aduna leiramgani haina thajaba kwakta dagi pholjang khun ta ba lambi da sangshina na bhona ba mapan suba AR gi case bana thachinnu thamduna logi matung ina police na thabak Loukhatpa da ating mapi ki haina osugi sirol adu phongdorakhi AR gi kahen ba thawung sin maram hoidun koki militant sing adu sabagada ba maphamda tanja piki haina su sirol adu na phongdokhi August manga gi ayukta mapa masa yauna mayumna tumnura leiba mi ehum halamada senaba singni haina thajaba sing phanaba police na sanctionna ba hona ba mapan sub AR gi case par ohumna lambi thingjin badagi AR gi kangbu oduga Manipur police ki kangbu ga akan mongda launa khibane numit adugi ayuk pung ahumlom tabada miyamna yamna kana tumnaringai matamda apabo makhali khulai sing paiba kuki militant sing bi dep tiar maga maki hek apokpaga thangna pangyan yalaga made nomoina kapsinduna hatpaga loina na mayum sangbo oina yum ama kanaraga tumduna leiba miwe amasu phamungdi singtharaga zero range ta kokta numaina kaptuna hatkibani amaramda hawkiba matam kharasida Assam Rifles na satharak thabak sing maroina nupi oibisingda chemical yawa spray kapsinba amasum bab wire da electric current hazilaga singhanba madi phubu saibi thabak sing satharak padigi nupi miyamna puna horaktuna ngarang Assam Rifles ki mathata public curfew thamduna tambak area sin matuna Manipuri Assam Rifles lakthok ko haina khongjang changsin kibani ngarang su BJP Manipur unit ki vice president gandana Assam Rifles ki thawong sing yaning da ba phungdo khibaga loina Assam Rifles ki personnel singi mapuning pelana ba makhoi gi jagoi saminana ba mitai nupi poktre bo pham tham kibani Seraksida Moirang Lamkhai da leiba check post hana mapan super AR leram adugi mohta state ki civil police amasum CRPF oina thamkhrabani masigi matan official oiba sirol ama ngarang Manipur police ki additional DGL ona thoken su paus na makata na phongdorakli makasa tharakpo oina numai kapnakre Susampur district ki Bisnupur district ka taina Moirang assembly constituency ki fubala maning lakol logi sing gieng ba manti har sai bala ko mai tei lomi singda ko kilalo bu sing ngarang ayuk pung taruk rahelak pa du wada nomai kap sinduna landara ko digi mai tei local volunteer mad state force na khut handuna nomai kap tuna ko kilalo bu sing adu tan kai khre khasang na raba miyam na ko ki gi yumanga rom mai thadok re hairi thagdo thupam digi phama paw gi matung na fubala maning lakol si high canal gi makha sing yadani mapam madu da lopan ma yana ba hotnarak matamna mamangna skuki lalawusingna anirak ahumlak numai kapsilakna lomising aki ekang pibedi asabu wathok amsulai krabane su amu hana kuki militant singi landa du satharaki bane hairi lomising da numai kapsinduna landa rakpa du da khoisaunarabu khunja mem horokhi ba loinana kuki singna bunker saduna leiramba pamyang amasum singphai singda leiramba yum mangaru mai thadokhi bane Nomai kapna babandi yu mai thabagi thagdu odu kuki lalawu singi mai kaida asiana asu apan kya yarong gani thaznari pawgi likhuna mana kuki lalawu mangarom siram ya heri
mafam asiga irap lapna dana BSF amade sik regime lairibini BSF ki personnel singna high kenel gi makha thangba maitei ni khunda mafam singna ngak sin mani aduga sik regime na high kenel gi mathaki singi khun sing ngak sin mani adubu mataw kram na kuki singna buffer zone lanchin nu nomai kapsilak ki thaba adu satharakhi bano khangri thagdo adu gi matana khunja nu piman hai manipur lenga na laumi sing na lau pan ba yaba security na ngak sin na lau palana bus kuki sing hanjina landarakli asigumba thagdo si leptana satharakpana laumi amadi khunja sing yamna pende central lenga amadi state lenga na waroisin puraktuna santi purakna bo hotnari hairibasi thama sing yam silakle haujuk pawba kari sta widre praja ama oina yamna pende haba wapum sumanga tamki irang si maitei na hauki basuna te kuki sing horakhi bani haba wapum thamladuna mangna hai susampur leiba maitei gi yum sing suma koina loina temthokre haina su paws ta fongdorakli makasa tharak poina to papom na kuki sing na tera khongsang bi tanja hek phangbi attack sa thaduna leire moirang AC gi tera khongsang bi hairiba mafam si haujuk thokliba kangluk irang sida yamna sensitive oiba mafam amoire thengthang kerak mafam sida nomai kapna bada kuki amadi maitei kya sikre maitei amadi maitei pangal kya yum thadok tuna lanjinare maramaduna kuki singna tera khongsang bi asida tanja hek phangbi attack sa thaduna leire haina tera khongsang bi dagi laisombam gopal koba khunja amana ngasi tera khong laimaram lairakta leiba salai kan maluk ki office ta pangthu pog mifum amada fongdorakli el gopal na makhatara tun hai asiguma yamna luraba tanja sida ngarang numida khangkhangudana tera khongsang bi kulunga naba thamlambi state force khangkhangudana khunja singda khangalama tawduna laukthokibadi khunja sing ahing tumnadre thawa yamna wana local volunteers sing kulunga kun leinaki maramaduna manipur government asiguma si thon bidana ba tera khongsang bi kulgi khunja am oina hairi aduga amaromda tera khongsang bi khungang asidi manipur gi miyamna mai haure haibasidi khangbirabani khungang asida relief camp amasu lairi hairibi relief camp asida hanadi miyoi sanigani phugatre lairamani du haujik miyoi marfu amasu hengatuna lairi hengalagli ba miyoi singasi aikoina inthokpasu yade relief camp asida manipur gi miyamna ngasi phawbu mateng pibirakli kanaguma puksel charobasin relief camp asida mateng piningba madi kanagubuna relief camp asida manipur gi miyamna ngasi phawbu mateng pibirakli kanaguma puksel charobasin relief camp asida mateng piningba amadi kanagumana relief camp asida relief camp asi kuthangda mateng pangkhiba leirabadi mobile number 6900358631 natragana 8787847138 natragana 9612335880 asidigi paw lawbu yagan haiken su paw sida makhatana fongdorakli adu hausguna di myam paw sida matang se sinjarage mas myam puna no update ngaminase